FIFA World Cup 2022 record Pumnamak Lionel Messi na Thugaikhre Houjiksu Thugaiba Ngamgadouribra Haibasi Wahang Oiri Sahi nipan ki mamang da FIFA World Cup ki 2014 edition da Lionel Messi na Argentina bu World Cup final da pusin bagi thogdang lauke Gonzalo Higuain, Sergio Aguirre asokpa man nangkiba masung Angel Di Maria ge Triona aduk hagna masak thokna sanakidrabasu Messi na leptana changsinaba makata na honakhe amadi mahakna adumak chapjana pangthokhe adubu mahak amadi mahaki angauba masung atiya machuna langba furit singlit patimna aroiba palladudi lanthokpa ngamkhidai Argentina na title encounter aduda Mario Gozena matam thengna extra time da mai pakpagi goal chanbaga loinana Germany gi makuta goal amakhaktang da mai thi hokhe masida tournament adugi golden ball 4 player gi mana khusinakhe award pinabage decision adu ayambana yaningda boy ki adubu mahaki oina di World Cup trophy haiba asina tournament adu da khwaidage phaba oibagi damak phangkiba mana adu dage hena maru oiba posak oikhe mahakna 2014 da tasengna khwaidagi phaba sanaroi natkhi di haibasi ayamban hainakhe 2022 ge tangka kasida Messi na mahake angang oiringai dage laimagni haina lacharakpa Diego Maradona na sahi kuntra ka taruki mamang da tawkiba thabak aduge khutna lamba phanggadabagi jagada lainaba mahak masamang na hona jaraga phangba ngamkhre mahaki amasung Argentina gi changsiliba lambi da leptuna lairabadi handaki matang asida de France ka final da sanaraga nei Messi na nongmaijing da sanagadoriba final na Argentina gi damak sanaba mahaki aroiba World Cup match oiragani haina laukthokre masui mai paknaba masung punsi chupagi lehoragadaba mahaki aroiba hotnaba haibadu haujikte chapchana oirabane adumoinamak 2014 da tawkiba duga manadana Messi na mahakna yamnamak mathau tarakpa matamda support phangba ngamkhe Croatia ga lamba tawnaduna sanakiba semi final da tawkiba duga manana maduda mahaksu Messi bu laimagni lacharakpa Julian Alvarez na goal anirak sankhi amasung Messi gi chapcharaba partner in crime kanagumba man thabak ama pangthoknaba thorang tawrkpada changnai na mateng pangsinba misak ama oikhe Messi amasung Argentina na World Cup ase handaki matangda lawba natraga lawdaba haiba thiruba tawdana Messi na Qatar da record kaya amade hana na thugairaga leiba ngamkhre Messi na hojik phawbada thugaikraba World Cup record singi matangda khara Messi na tongan ba World Cup match marida goal chanba masung mateng pangba nimag tawba player mahak khaktana oire Masi 2006 da amukha aduga 2022 da ahumlak pangthokpa ngamkhre 1966 edition dagi hauraga World Cup ki edition amakhaktang da 2022 edition Qatar tongan ba match ahum da goal chanba madi mateng pangba player mahak khaktang na oire mahak na 2006 dagi 2022 phawba da mahak ki mingda haujik phawba da World Cup assist goal chalhan bagi mateng pangba punna nipan sukhre mahak na sahi kuntra ka mga pharaklabada World Cup ki edition amakhaktang da goal mga chanba khwaidagi ahal oiba player oire World Cup ki tongan ba edition mga 2006 dagi 2022 da assist list da yawba phangba player mahak khaktang na oire World Cup match kunga mga sanabagi record ama oina Germany ge Lothar Matthäus ka manaraga leiba ngamkhre mahak na nongmaijing numitta final da sanaba matamduda record asi mathanta na paiba ngamlaga nei mahak World Cup ki tongan ba edition marida goal chanba player mga khak leiriba duge manungda man nei Cristiano Ronaldo na gon mga chanduna overall record pai re tongan ba World Cup marida goal chankraba topa player ahum adude Pele UV Siller amasung Miroslav Klose nei mahak na round of 16 sanabagi chanabi 1986 edition da hawdokibadagi round of 16 quarter final amasung semi final da goal chanba ngamba player tara khak leiribadugi manungda ama oire atopa mga adude Salvatore Silasi 1990 Roberto Vezio 1994 Rinto Stoichkov 1994 Devor Suker 1998 amasung Wesley Slinder 2010 nei mahak na punna goal taraga mathoi chanduna World Cup da ngasi fawbada Argentina gi damak goal khwaidagi chanba ngamba oire mahak na han sanakiba ahanba semi final da Croatia gi mayokta goal chankhiba matamdu da Gabriel Batistuta na goal tara chalaga pairamba ariba record adudage hengar hankhe mahak khaktang na World Cup goal chanbagi teli taraga mathoi yoba ngamba nipan suba player nei
masing asing hauji Hungary ge Sander Kosis amasung Germany ge Jurgen Klinsmann ga manaraga leire mahakna World Cup matching gi goal chanba natraga mateng pangbada khwaidagi masing yambada joint leader oidi amade Brazil ge Ronaldo ga taraga humdoida tai tanaraga leire aduga knock out round sing khwaidagi masing yamne assist tawbadasu joint leader oiduna Pele ga tarukta manaraga leire mahakna team captain oina Argentina gi damak match taraga nipan sanaduna khwaidagi masing yamna sanaba oire Lionel Messi na Qatar 2022 World Cup ta hawjik goal manga amasung chanabagi mateng ahum pangba ngamkhre mahak akon ba oina Argentina na final changkhiba 2014 edition adudade goal mari chankhi amade chanabagi mateng amuk pangkhi aduga tournament ki golden ball for player fangkhe Messi na Qatar final na mahaki aroiba FIFA World Cup game sanaba oiragani haina confirm tawkhre Lionel Messi na mahak Argentina na lakliba nongbaijing numit ke Qatar da sanagadaba final da France ka lamba tawnaba matam aduda mahaki aroiba FIFA World Cup game sanaba oiragani haina confirm tawkhre aroiba da tabiriba pumnamak pu thagachare